अहानबद मरोइब पाव नेशनल हाईवे 137A इम्फाल टू कक्चिंग लमखाई फाउबगी लंबी सेमनब चीफ मिनिस्टर युमनाम खेमचान टोक्रे खुरुमजरी Am-Istv bu mireng tabiriba pumnamok putaram nokchari haujupau sanduna pizari Public Work Department Government of Manipur na sinduna strengthening of existing pavement kilometer 0.00 kilometer to 15.35 kilometer and kilometer 32 kilometer 45 of NH 137A Imphal Kakching Lamkai section gi flag off tawbagi thoram ngasi langthabal lep makhalekai furamakhong da pangthokre Tharamatuda Manipur ki Chief Minister Yumnam Khemchan, Minister Govindas Konthaujam, Minister Loken, MLA Singh, BJP Manipur Pradesh ki President A. Sarda Devi, PWD ki Chief Engineer Yaungna Tongan ba Miyoi Kyasu Sarkyaki. Tharamatugi Manungchana Ministry of Road Transport and Highway na sanction Tauraba National Highway 137A Imphal to Kakching Lamkai section project Chief Minister Yumnam Khemchan luchingduna thabak haunanaba flag off tokre ingnisingani taragamanga da lambi asi National Highway 137A haina sakhangkraba lambi asi matam sangna phibam phattabadagi miyamna awaba kya thengnaduna laklaba matung handakta Yumnam Khemchan na Chief Minister oibalenga ama laklaba matung da lambi asi nauna semjinabagi damak ngasi Chief Minister na flag off tawbada miyamna harau nungaiba kya phongdoknakhi Litan Sarai Khongda Thokpa Furup Anigi Umkhanabagi Thawdoktuna Sokpadigi Rims da Laing Chatharibadu CM Yumnam Khemchan Chatuna Yengsingkre Khongchaladuna BJP President Sarda Devi Amadi NPP ki MLA Mayang Lambam Rameshwar Singh Susarukyaki Chief Minister na Khundaminariba Furup Singh ki marakta Nusi Chanaba Puraklasanu Haiki Forgive and forgiveness. Aman soibala bakau kanda peaceful atmosphere. Emergency room Hazipagi Murthana Temba Bremtang Lomnasi. Dada! Ibe makigano. Azabakamo. Sige say next time tina checksin na laksilaga thamgabani ne. Dada nang se Juhar habaga amta kitarbo. Asumna mayamna na machalbo ngapshan lugum masigi yung masibu asoyangan kopadabagi next time tina ngapseli. Next time Johar habading ngakokna na basemani. Zaman technology siya na concrete katok na tinaba matanda kapamul amuk tihena enggal adli. TMT strength is in the quick. Honglagli ba punsigi lambi sida aray ba chaba yaba makai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver na bu soklaba chaning thakning ba phawdaba puk nungaitaba khong hamba nungairakta ba amadi kuchu kumen senghallakti kuding magsibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Admissions open. Limited seats. Enroll your little one today. A happy and safe preschool environment focused on holistic development. We nurture curiosity, independence, and confidence through play-based learning, interactive classrooms, experienced educators and caretakers, a well-maintained teacher-student ratio, and a spacious play area. Kidzi Southern Palace Compound, 6009046088. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna magsibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Breaking Matunda Mayamba Mukanataram no Cheri Makataba Pau Pizari. Naina Sang Club Nasindra Nomagyoba 1-day health camp my SN Diagnostic and Reva Eye Foundation ga kusamduna pangthokre. Tharamasi mi pung khudimak masamo fan leinabagi pandamda miyamgi damakta pangthokpani camp asida blood sugar free the test tobaga loinana free eye screening and awareness pangthokhi. Masida sunatana Lupa Chamri Gamarfudra Mapan the CVC liver test, kidney test, amadi ultrasound, upper abdomen test, makal sing tobagi kudong jabasu, miyam da fanganki. Kamadu health checkup, blood test, mioi amadi, mid lying bagi kudong jabapiki. Aryan Theater ki life member oina matam sangna interim committee ki chairperson su oiramba Thangjam Santikumar na tha sigi tang taruk irai numita leikhidabada awaba phungdopagi thoram Aryan Theater ki auditorium da pangthokre thoramadu da Aryan Theater ki thaupuba sing amasung mioi kyasu sarukyaki thoramadu ga mari leinana sarukyaki basingna leikhidraba Thangjam Santikumar na toramba singbu ningsingki
Hazul loisalakpada maruiba pau amkana pisari. National Highway 137A Imphal to Kakching Lamkhai Faubaki Lambi Semnanaba Chief Minister Yumnam Khemchan Dokre. Hozi Faugi na Ice Minister Dr. Riba Pau Matang Sai the Tensin Zeri meeting Tabi Riba Punamopo Amukahana Kurumjari.